Housing Fabagi Quite update over Pauta very single James Hagusam Nataram Chabagalun and I call no Kurumjari. Housing Fabagi Quite update over Pauda, Tobal S. Pigilamjing Makada by election Nintina Pangtok Nanabanisagi Polam Fagat for Lip 3. COVID patient Hangalakudagi Imphal Center. Imphal Hotel si COVID Care Center on Tok Nanuba, Lengang na Tabak Pakat Pahokre. Government ki school sing na mahitam mathadri ba karigi damak tono hain hangli ba simaram chai hain na fongdurugli. Amam ba ginamit chanen strike na mahusagi ponsida akai ba thokre. Nupi amakak na mahaki macha nupi bumapung pa na pijabang amloy dabadagi hathokre hairi. India di hu puba lengum mani haina korkom na fungdurule. Morelambi da Myanmar dagi pot puduna lakpa gari sing tano palamadi kondong lairembi mapada tingjindu na thongkre hairi. Kolkata Manipur Babanda Governor Tonga the Bagari Kadaida Chat Krabano Haiba Kangdre Hairi. COVID Care Center the Lake Hidrabi Salu Setrigi Misigi Maram Masida Sarkarna Miam Kong Sing the Rok Trabadia Siva Chang Loro Haina Prata Mafundrugli. COVID ki ward lady bana bakrada yerum apumba amadi lekhom taiba champut pijabadagi yamna penadre hairi. Ngai khong khonog da sengot sagal basiya seng mamarong khangan bio haina CM da wakat jerol pishin kri. BJP ki mere talandarak padagya sokopan banang bayaw kre haina fondrugli. Manipur Pumada Pung Tarani Tugi Total shutdown na miyang gipunsi di yamna chow na akay ba pikri. Kongjom Police na miyoy ahum yu amadi yu sung na papulong kaya galoy na nafagat kri. Delhi amasung NCR the Lady Batharman Power Plant sing kuding makasi tingjan gadori hairi. Film piracy tawa ama fagat kre. Koksing giming chat thina batabak tobigino haina fongdurugli. Mahiroi Singbo Private School Hangbus Singi Sen Kongat Pam Ohen Bigano Haina AISF na Fongdurugli. Pijari Behaline Singa Sing Manungi Oiva Paukra Tentang na Pijari. Tobal SP Gilamjing Makada by election Nintina Pangtok na Nabani Sagi Polong Kaya Fagat Palep 3 Lunan Matang Tagi November Gitoreto Kendra Mangada Pangtok Doriba Maraki Mikala Sida Shakti Oina Pangtok na Naba Yamno Santi Oina Pangtok na Nabagidamag Tobal District ki Police ki SP Dr. S. Ibom Cha Gilamjing Makada Kongjom Police ki OCK Santos Samadi Tobal District ki Kamado Gyapun Makutpu Amana Langatel ge area da Thiba Humbagi Tabak Chathakri Ngasi upong mari makhairom tarak matam dagi haurga pong taruk makhai faw da thi humagi thabak chathabada yom marfu mangada nupa nupi puna mioi chani yang khairom verified tor bumatungda mioi ohom dagi yu sungna ba season ba polam amadi yu sungna ba machakya fagat pangam khre hari
Pagalaba Musing Adu Langatel Laikom the Sagol Sem Inau Vichai Kunganipan, Mapuruiba Sagol Sem Rosen Laikom, Kaitel the Gipoyam Joy Chahum Puganito, Apopole Hidrabapti, Yambi Amadi, Amaduna Langatel Laikom the Kaidi Sol Sem. Bistumlata, Chahi Kuntragama, Mapuruiba Sagol Sem Suresh Kawi Hari, Farba Polum Singaloin and Mio Homak, Kongjom Excise Station, the Sinakrehari. Ningsing Bayai, Lakliba November Gitarita Pangtok, Duriba by election, Nasi the Santi Wina Pangtok, Nanovigidamak Tobal District Police Ski, SP Dr. Ibom Chana, Yu Yon Ba Amadi, Yu Sungmanaching Bat Tobidanaba Mamang the Su, Hai Kibamati Kangan Kiba, Lake Kravani. Manipur India the tin kilometer October gitang tara mga buyaning daba fongdok na tonga manal holup sing na kobazon en strike ng astimiam gipun sida kaiba thokre kumza English sing mga chamapan ni fogo mapan dagi October tang tara mga da Manipur na India the tin kibadu bunam do na Manipur loksin kibani haina yaning daba fongdok do na tonga balup kaya nga sa eutagi numadang ngaram fawdo en strike ko kibani Loop karana numit asibo mamanumit haina supang thokling asigi zanen strike asina maram oidno kay chela madidukan kaya hang nakidi Lambi di chat pagari ki chang su yamna name ki zanen strike asigi yeng laga lambi da police ki ngak sen bagi thabak kya lokhat ki hauji faw bagi oina nat taba tei thodok thokpagi paw leite Manipur COVID-19 ke positive boy bagi chang wang khalap galoi na ngarang faw the state asida like chat asina maram oidno sen ki bami masing chamang sup na home so ki bagoi na lenga na local section thorang Tonga-tongan ba mafang kaya Imphal ge North AOC amati Imphal Hotel COVID Care Center ohena nanugi namang tathabang paikat pa hokre hairi. Pawasin na makatara dun hai COVID-19 positive boy buki chang wang kalapang maram oiduna lenga ki ana laing sanga si the lady ba famung masing konorakta badagi maram oiduna Imphal Hotel bu COVID Care Center ontok na nabatorang lokal kibani hairi. Iramasing matang the Chief Minister and Birena mayay tangba loro duna tuba matamgi oiba si manungda loisangi Lusing basing yaw na tonga ba mi fo mamapangtok na nunubagi damak taurang lokot pa hokre loina nakal amarumda rim sama di JNMC Hospital COVID patient sing Dr. Singh na toriwa tabak sing yung sinadwa Manipur lengang na IS officer aning asdigi matawag tohon ba hokre. Yam na tang na thukpatawdok amadanupi amana mahaki machanupi mamapung pahanapi jabang amlaktabadi hatok kre hari. Coronavirus ke like chana supam nompam like tabadagi no magi surga chajari ba lepak asigi mung kaya da chobo chaitheng ama oiri Uttar Pradesh ta thoki ba thokdok amagi matung na sel thungi awaba nang labi nupi amana mahaki sahi taruk tangai bi macha nupi bu mabuk thanapi jamangam daba asina chara helagani haina khanmadagi mama asina masa se hathokre hairi thokdok ase India gi asumlaba police station gi marungda leiriba Banki Kungang Hariba mafam se thokibani pau amagi matungina nupi asina machanupa amadi machanupi amalaiwada mama asina machanupi asina charok lomatan mahaki luhongbagi sel amadi own pot puthok pangamloi maram asina machanupi asibo hana hatkibni hari amarom da mapuroi badu labor oibata natana accident tobudagi mahak thabak suba ngamdabadagi imung aduda kham thengna warakibani hari masigi matungda nupi asina imung manung asi yamna mawana purukkibani haiba report asina makhat tana palli Usa Devi Kaubi macha ahungi mama oribi asina police to mihat bagi maral da police no fajin kre hari Manipur COVID-19 gi like chat asina malem gi lebak asigi misi kaya thok laba faw da Manipur di misi amatta yaurum da bani adubu matamadu da COVID-19 da like na Manipur misi asi amatta thok loi haina khanghai kya na mot pinaki balaki adubu Manipur ga inga sage khalasina mahik asi leiba ngamde haina tonga faw kaya sandokhi loina na mapalam da leikiba mio sing Manipur da halak labadi leina asin naroi safar agani khanduna Manipur da loina chenthor ning kiba ngaktani adubu misi kaya yaurokhi yauraroi haina panaram kaya adugi ona taina badalaki ngasi di leina asin maram oiduna ngarang makta da sikiba mi taruk adu hojik faw da stage da COVID-19 sen kiba mi masing chama ga sumnahum sukre Lurip di COVID-19 ke positive oibagi mi masing asi asuma hengal lima makai sibagi chang asuma wangkalakani COVID-19 ke like chat asilong no ganba amadi masigelaina asina like chat makhanamo oibana section ga da thabak kanglon amadi chat ka da tawgu da thabak kya marum
ahung khak miyamna ngang na chatpa haibasi yamna darkar oi chana kanglon sing ase maru oirabadi physical distancing asina khwaidagi maru oibani loinana haujing mipum ayambana marks ase fajana uple hairabasu khara uptabasu yauri lona hand sanitizer season abasu khara di uba fangle adu basungchin season adu basu yauri adubu miyamna mapan thorok matamda physical distancing nitina ngak pasi kaya ude loina makti natte khara dinga e khara dingakte masi yariba makai mipum khudim ona kaubi da bamati physical distancing amadi masi fajana ngak kadabani maduta da like jada sigi khajiktang orubasu kokpa ngak thokpa ngangani haujiki matam masidadi khwaidagi yamna luri bamo asimi yamna section da bahaibasina khwaidagi mo amakhak oiri haujiki wariba like jada sina no madami taruk amukta to si bahaibasi yamna mi painingai ni asumna numit khudingi mi mari tara mari manga taruk tara sirpa tarabadi kari orakadagi haibadu mi yamna khanjolubada yamna chingnaningai oiri lekai ayamaso containment zone oidaba leiraktre anaba migi masing hengalakpa leptri fabagi changsu udumak wangli adubu fari haiduna tumile leithokpadi yadri amakaso hekta haurokpasu yauri hauji covid-19 ge task force ki mathau yamna leire miyam bulaina asida karigidamak kannanagidamak task force asi lokhatpa yaba kari kari thabak leibagide haibadu yenglaga thabak sing asi lokhat henbagi miyam ge apamba leire COVID-19 gil laina laitsada cinema moiduna India Myanmar astigi border thingjinduna leading echara sida Myanmar na saba polom kya Manipur de leptana pothoruk libasti karama mafam daki kanana matau karamna pothoruk libano haina tidokna na nabagi damakta ngasi degi hauna Myanmar degi pochai poduna Imphal tamna thorok pagari sing thingjinbagi tabak chathakre ngase wangan madagi hauna Myanmar na saba polom kya poduna lakpa more degi Imphal tamna thorok pagari sing more gi kondong larembi mapada leramba police na check togduna thingba hokhi masida natanga sayo angan bada kondong laremi police station outpost ta lanthok tuna Imphal tamna thorokpa gari ponama gari kaya teno police station gi mamang da thingduna thamkre kari gi damakta Myanmar de gi pochai puthorokpa gari singa se thingba thamlibano haibigi matang da kumna thirubu matung da di Indo Myanmar border sel tawsinduna leiringi gi marakta more ga Myanmar ga lonaba gate number 1 amadi 2 thingjinduna leibana Myanmar de gi pochai amata hariba Moreada puthorokpa yabagi lambi leite adubo numit tarani rongi mamangdi hauna noma nomagi gari chamadagi chamyankhai Myanmar gi pochai kaya haplaga Imphal da thorokliba ase karamba Indo Myanmar gi chanabi amadi yanaba leibadagi pochai sing ase haplaga puthoroklibano haibo wafam adu thigatpadagi haujik tenopal district police ki thabak ase yamna kankhat khre hairi pawasin makhatabada Indo Myanmar border thinglinge gi cherok ase da border paring da leiba Howland Phai amadi Gobang Zang hariba mafam asida Manipur gi lonaba amadi Myanmar gi lonaba mafam singati pochai sing puthok pham asdige chauba mafam ama oire hari mafam ani asi Myanmar gi pochai sing adu puthorok Imphal tamna thorokpani haiba khangba ngamle makata na tenopal police ki kangbuna Indo Myanmar border paring da ain gi wangmada pochai puthok posin tauba amadi thidopagi thabak kya asti border seal tawringegi matam asida ain gi wangmada pochai amata puthok ta nanabagi damak da thabak asti kanna lokhat kani haina phongokre Kolkata Manipur babanda Manipur gi governor lakpa matamda madugi tongna namagi namada khanna ba thamba gari haujik mafam kaya kadai da laikhrabano haiba khangba ngamdre hairi pau amana hairi bada Manipur gi governor na tongna ba thamliba gari asi Honda City IVTIC angoba machuni hairi registration number W06A 7173 ni gari se haukiba September 13 gi baban gi garage gi thokkibadi haujik fawba kadai da leibano haiba khangba ngamdre hari gari puthokibagi mayak sengba video footage babanda paliba CCTV camera gi mayak sengna khangba ngamgani hairi pawasina kariguma governor na tongnan gi damak thamliba gari asi yadabadi gi sema taraka sumang jaunana Manipur Sarkar gi General Administrative Department masidagi gari semnubi ayaba haibasu sanction na chingba lowruga semagi thabak chathagadabani maban asigi authority na gari asi sem librona ta kadai da leibun haidu khangpam thoi loinana gari semagi ayaba GA department gi lokibra haibadu mai seng na khangpam thoi hairi Jenims ke COVID water laiduna ana laing chathariba positive oriba miyoi sing chana thangnaba polom kya supply tawriba kangmuni girum apumba amadi lekhom taiba mairen champut pijabadagi penadre hairi irama sing matang na mari leinana Jenims ke COVID unit 1 gi mari leinaba asigumlaba
bet number 21 da laing dunu lady ba chai kontra manga rom surbanu pa mana phongdoropogi matung inna positive oibadagi September gi tang kontroktur gi Janemski COVID unit 1 da laing dunu leiraki ngarang numit kunni sure COVID water laing dunu leiri ba mioi singna chana thangna ba supply toriba kangmuno section dabadagi mairel champut lekhom taiba pirakhi masida natana ayukta breakfast amadi yerum ama loinana slide bread ama piki haribi yerum apumba kaya pirak payauki asumna COVID-19 na da laing dunu leiri ba mioi singbo hanthana khanbagi mongda chaba thakpada asumna section dabagi thabak singa sipende mahan hai numit ko nirong gi mamang da laing satrang matam da siguma doctor amatana masha maspai du ngasi fawbada kari gum amata hangwi gi baso leite nongmagi oina supervision vitamin ama limsi amamam ayuk numidang waram da pijaba natna layeng bagi thabak amata chathakide mahak masamak tongan tongan anaba khrasu lei adubu layong singa si yengbina ba haibada karimata tabide mahana khwaidagi pendara phongdorok libadi ayuk amasung numidang cha thak lobu chatpada cha thak supply toruba mio sing aduna makoi bu sa sanda lawbugum phajadaba wahei wata kya seasonai maduna mi amada utpham thokpa ikai khumnaba aduma pong phana ulhaningi haibu wafam kaya phongdoroki mari leinaba authority ne yangsin biu hainasu mobile phone gi khutang da phongdoroki Bisnupur district ki ngai khong khono thongjau lambi lampak tidim road amadi kaino gram panchayat ki pradhan gi lamjing makha da hojik sengwat sagar bagi thabok paikhali basti asengwa maram praja miyam da khanghan biu asengwa maram khanghan daba targadi matam khara sengwat sagar bagi thabok asile piu haina Manipur gi chief minister and Brenda Later Flyer Club ngai khong khono loina na thongjau lairem committee amadi lekai gi mera paibi lup sing na iba wakat oina pisin gre hai Thamaiban masnam lekai daleba Manipur gi maming lerba film actor R.K. Somarendro Elias Kaiku gi imung manung ngasi gi chahi kya gi mamang ni imung gi oina pomina ba mache makni sakna nungsi chanan lemina rakhibi salu setri chahi yankai humdoi surabinu PSC COVID-19 na positive oire haina chimurung de leiriba IIIT gi COVID care center that Thamjin kibadagi leikhidre mahangna leikhidaba sida doctor na ningthina laing bidabadagi leikhidabani mahangna leikhidabagi maram mayuk sena Manipur sarkar gi maikaidagi miyam na kanghan daba tarabadi asi bakchang loroi makhathana akanwa khongjang sangsingani haina Thamaiban United Club ki president Pratap Leisang Themna phongdokhre Manipur Lengana private school amadi aided school singi oina tuition fee cha da kontra lobugi order khudakta handokada bani private school sing noma gi masing hengalakli masida mana loaning ba tuition fee amadi admission fee lori masilengang yengduna tumina leri ba si All India Student Federation Manipur State Council na thadrok pachero lamana puning sing silakli Hauzel loisalakpada hayingi rasifol pijari Miss nungai zaba awa ana leitaba penjaba yumgi nungai ba aduguma punsi ama hayingi oina oigadori briski oina khongchat singda khudong thiba nangba awa ana amasung ana yek thokpa numit oigadori mithun gi oina sen yamna chading toba awa ana
ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯋꯥꯈꯜ ꯑꯋꯥꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ ꯃꯊꯪꯗ ꯀꯔꯀꯠ ꯂꯥꯏꯕꯛ ꯐꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯄ ꯂꯟ ꯆꯪꯕ ꯑꯅꯧꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯕ ꯋꯥꯈꯜ ꯇꯥꯕ ꯐꯪꯖꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯃꯊꯪꯒꯤ ꯁꯤꯡꯍ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯆꯠꯄ ꯃꯨꯛꯅꯕ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯃꯊꯪꯒꯤ ꯔꯥꯁꯤꯐꯜ ꯀꯟꯌꯥ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯅꯕ ꯑꯀꯤꯕ ꯂꯩꯕ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯃꯊꯪꯒꯤ ꯔꯥꯁꯤ ꯇꯨꯂꯥ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯋꯥꯕ ꯍꯣꯠꯅꯖꯔꯨꯕꯒꯤ ꯃꯍꯩ ꯂꯩꯇꯕ ꯑꯃꯁꯨꯡ ꯆꯥꯗꯤꯡ ꯌꯥꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯈꯠꯂꯛꯄ ꯑꯋꯥꯕ ꯄꯥꯎꯅ ꯋꯥꯈꯜ ꯋꯥꯍꯟꯕ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯃꯥꯒꯤ ꯑꯗꯨꯒꯤꯗꯃꯛ ꯃꯥꯏ ꯄꯥꯛꯆꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯕ꯭ꯔꯤꯁꯤꯛꯀꯤ ꯑꯣꯏꯅ ꯃꯊꯪꯗ ꯙꯅꯨ ꯋꯥꯈꯜ ꯋꯥꯕ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯄ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯈꯔꯗꯤ ꯐꯪꯖꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯃꯊꯪꯒꯤ ꯃꯀꯔ ꯑꯀꯤꯕ ꯑꯅꯥꯕ ꯋꯥꯈꯜ ꯑꯋꯥꯕ ꯑꯣꯏꯔꯕꯁꯨ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯈꯔ ꯑꯃꯁꯨꯡ ꯃꯤꯒꯤ ꯑꯇꯣꯟꯕ ꯀꯌꯥ ꯁꯦꯜꯁꯤꯡ ꯁꯤꯟꯗꯣꯛꯄ ꯉꯝꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ ꯃꯊꯪꯒꯤ ꯀꯨꯝꯚ ꯍꯤꯔꯝ ꯑꯌꯥꯝꯕꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯨꯛꯅꯕ ꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯅꯪꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯅꯗꯕꯗ ꯆꯠꯅꯤꯡꯕ ꯐꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯞꯗꯦꯠ ꯑꯣꯏꯕ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯈꯣꯡꯒꯠꯆꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝ ꯁꯩꯒꯨꯔꯖꯝꯅꯕ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ